ngasisu channel sigi maikai de mayam da puning loksing oigedaba loksing gi pukai gi oiba mayam da health tips ki maram da khongjin bada kana gani khandana lokha sarkana content si mayam da share tawjarake mayam lo fukta minasi adugo mayam ngasi share tawjagodori content sigi maming sin mayam haksel ge mari lainaba aranba information singda miyoi khrana thajanari ba karigino haiba theme sida mayam da share tawjagodobni adugo mayam akhangai sin share tawbirakpani adugo mu lokachrakana content asi amu hanu mayam da share tawjabani loksingi pukai mayam loi fukta minasi social media site sing asi miyoi kyagi wakalon phongdokna pham amadi marup mapang singa pau fogdok fogjin tawnana bagi platform singni adumainamak makhui asi sumdaba natragana achumba aran mayek sengna khangdaba information singi makol su oibiyai asigumba information sing asigi manungda khara amadi haksel ga mari lainaba singni haksel ga mari lainaba phirep warep sing launa bukidam thijariba miyoi singdadi asigumba aranba information sing asina lana lamjing hanba yai hauzik scientific oina yanaraba wafam singi matunginadi lanba aduga achumbani haina thajanariba haksel ga mari lainaba wafam khudingokpu hel misinformation natragana haksel ga mari lainaba aranba information kawi miyamna Facebook amadi Twitter na singba social media site singda active oibigi sang hengalakpaga loinana hel misinformation gi sang su hengalakli systematic review amana social media da leiba hel misinformation da focus tawba study humpuga mapanbu handakta examine tawkre maduda investigator singna maikhu gi pothok sing drug amadi vaccine sing amasum laina tina sing yauna public health issue singa mari lainaba masing yamlaba aranba health content sing thengnaki hairiba aranba information sing adu Twitter dana khwaidigi wangna thengnaki bane United States ki Aurora da laiba University of Colorado School of Medicine gi researchers singna Canada da laiba University of Regina amasum Cambridge da laiba Massachusetts Institute of Technology gi scientist singa loinana hiram asigi matangda makhatana thijinki aranba information sing asina maram oiraga miyamna haksel goeba mathau taba thaurang sing lakhot handana bagi masa ohelakpa yabagi phibam sing leibana health professional singda nungnang pokon bagi sang hengalakli masina maram oiraga scientist singi team aduna asigumba aranba information singda khwaidigi hena thajagali basi kanano haiba khangdokna ba thijinki masigidama researcher sing aduna US ta leiba masagi sai nifudagina marfugi manungda leiba miyoi lising ama subnagi kunbu survey tawki makhogi findings sing adu health psychology journal da yaurkibani survey tawraba matungda research team aduna thengnaki madudi educational level nemba amadi healthcare issue singi knowledge wat miyoi sing atopa participants singdagi hena aranba information singda thajaganbagi sang wangba heli healthcare system da thajaba thamdaba amadi alternative treatment khudam oina acupuncture ayurved homeopathic naturopathy asina singba singdana hena puning sangma miyoi singsu haksel ga mari lainaba aranba information singda thajaganbagi sang wangba thengnaki masida sinatana topic amagi maramda tarakpa aranba claim singda thajaba miyoi singsu atopa haksel gi topic singi aranba information singda thajaganba oirami study edugi lusingba author oiriba University of Colorado School of Medicine gi PhD loradi sterler na hai afaba healthcare da asum aran mayek sengna khangdaba information singna apan bapi maramdi masina miyoi babu laina tina singdagi ngakthoknabagi section thorang sing lakhot haningde amadi makhoi naraklaba matamdasu ana layengi mateng lawba ngamhande aranba information singda khwaidagi hena thajagalibadi kanano masak khangdokpana asigumba information sing asi sandokpagi maramda mamutta na khangba ngamhanba yai amadi khudongsa dabasi koknanabagidama anauba thorang thausil sing puthokpa ngamba yai survey amana report tawbagi matungina malemgi oina healthcare thajaba thambagi sangsada mari hanthare haidi hiram asigi matangna phongdokladuna
American Medical Association की President Patrice A. Harris na haikibada thajaba watpa natragana akibana maram oiraga thogolakpa misinformation sing thengnanabagidama healthcare community amasum public na thajaba yaba sourcing khaktadagi information sing lawgadabani amadi share tawgadabani misinformation cycle asibu karamna thugaigadagi haibigi matangda mamut tana khangnabagidama ahenba researching mathau taragasu Dr. Strena hai health misinformation sing online da sandokpa amadi masina influence tawbigi sang hanthanaba researchers singna findings sing asi sijinaduna anauba amadi evidence da yumpham oiba thaurang thausil sing develop tawrakani haibigi thajaba thamli asigumba khongthang sing asina masing thingamdraba punsi kya bukan mangamgani hanasu pauna makhatana phungdokli haiba health tips asini mayam asi share tawjaribasi amasu mayam loisilakpoina nukti khudingi mayam la share tawjaba pukning loksingba wari masa mangsisu mayam la share tawjaramgi mayam la fuktamin amasu mayam content asigi mamingsina animak lanbaga animak sumbaga haibisni pukning loksing bamot amamasa mayam share tawjarake sahara magi yumlo naba yum ani khakta matai manau ani khak lerami yum asi yamna nakna laiminabana yum amada ngangnaba wa yum amada irai laina tarami matai manau ani adugi marakta matai manau amadi ayama matamna khana sainaduna launaduna lerami aduga atopa matai manau aduna matam supada ingna tapna harauna laiminarami nongma ayu khana khankraba matai manau du ayuki sa thakminaringaida nupi aduna hairai karino tawriba matau asibo aikhoi ani asi ngahakta ingna sikna laiminaba phangde karam tawriba jano posem jadu takshilaba jala yumlo nariba matai manau asidi kaya da ingna sikna lairiba nupa aduna khumlai khangdene makhoina karam leliba aikhoina karam tawriba makhoigi mawong matau asi amuktang yengbadi fabane asumna yanaraduna makhoi anina yumlo nabagi saksang mapada phaliba thona oduda punna yengminarami matam aduda yumlo naba nupi adu sakhumda sak thonglami manang nakna nupa aduna table amada khabar paduna lairami khanghauduna table da thamba mobile adu khinglakpadagi lakhatke tabuda table masida thamba plate ama laibak ta duna kaire ihe soikredo aina hathu tabuda plate asida thenglubadagi kaire do nupa aduna hairei nupi duna amu hairei soikribasi aina thampham sadana thamlubadagi plate adu laibak ta takhibani soikrabadi soikredana kaikredana hainaraga makhoi anima kuntaraga akaiba plate adu khungat minarami ngasai makai kumaigum yenglamba yumlo naba nupa aduna hairei aikhoiga makhoige khenaribasi makhoi anima asoiba aranba oiba aduga makhoi anina anima asoiba aranba ngakta oiba sini nupa adugi wa tapada nupi du nokpet tawraga maki nupa nungsina yenglammi haiba porogi oba wari masasini aduga mayam ngasi goine de matang second jersey aduga anauba health tips leragari mayam share tawjarake and thank you.